खोमैना सर पाबुंगना वारी अमदा सानासी हाइदुना कौरई सर ngak lakpa yagadra taibangna hoi hoi taibang kol du kaklaga kaidoba yarjano masu makhada kumtharai maimu ligi chokri duda sauna nga thaduna famduna leirami makhutta che amasu pai nakanda khomaidu mamai non thaduna leptuna leirami mahakna changlakpada khomai mamai haifet non khalai taibang changsinduna mapada yenglaga babo kai lerage maimu makhutta pairi bachedu taibang da pirai taibang su chedu lauduna tapna yenglai babo khuldugi club ki miyoi singa aiga nungaina daba amata leinade aduga thabak asida khulda sokadaba amata leite maimuna court ki maikai dagi thabak ado club ki miyoi sina case thangalakpagi matungina matam khara lepa tabani taibangna babo thodok ase ayam hakchina lojai aduga thodok asi kanana kanada singnaduna tawbano haiba nacha bhab tajare maimu ngakna singnaba haiba taibangna babo thokliba thodok ase achamba tarai tarai ba thodok nate aigi thabak asi kainaba singnaduna torokpa thabakni maimuna ipagi di khudingma ichabu thengnaba ngamnaba pangal thongna watana pigani aduga lan changagada khudingmak ichana mai paktabadi yaroi taibangna nacha mai pakpa ngamnaba hotnajage babu aingonda singnarakpa mida para tambi bahai haibase makhoi khangde maimu haugatuna leplaga hare gari kamdauba nachina naw tanaw ipa thoklage maimu magi chaisu du suraga thokre taibang khomaide yenglaga tamai hore di thabak mafamda chalaga mi khara unarusi khomaina sir lawyer afaba malai wangkhaida mahana unabana pharoidra taibangna tamai ai khudingmak fanaba singe puja somda chingi henfam duda kanna nomduna sandhya ya changba duda ising yaringai khulgi miyai chalabi ahal amana manakta changlai ahal aduna puja nangi apadi nai haibudu kri oibra puja na ine ahal leina haiduni laihau khara hau ningtham khara chan tawduna leire ahal aduna ibema hojik jam nai ko matam se han kamanate nangki khul ki hospital ta puduna yengpione pujana ine hayeng yengluge tawbane pisa su amata leite aduga unaba gari su leitre ahal aduna aikhoi kaisingki gari leipani aduda haibige pujana hoine hayeng thengarase ai singse amukta thamukhige ahal aduna hoi hoi hotel ti hangtre dudi ko pujana hanglaroige pujana lambi lan thorakpada makhoi gi thongalda chinglemba leiribadu ure chinglemba su leptuna puja da cha dobu makhai yengduna leirami chinglemba na hotel oladi kaidore pujana hidak leitre puja wahai du hairam laga changkhige tawbada chinglemba na baba kai nai no puja chatlambadu chaplepi tapna mamai leithoraktuna chinglemba ngakna kamdauna khangliba haibagi mawongda yenglai chinglemba tapna hayeng yaudrasu aigi gari yaurei ai mateng pangjaramge puja chinglemba amamamta oine yenglai mamai dusu makoi yam chomle wang chauraba sabanduda setliba phijet tusu imak makpagum imot motpagum ure chinglemba tapna aigi fibam sida hainadrabra puja tapna manungda oine changsedada chinglemba na ai tungda lake puja wahai ama fau hairamdabi mang thaduna changkhre numidang du taibang matha sana magi kada file khara check tawri taibangi yam hainaba thabaksi magi matha sada sarakladi kana su haide matomta angaubagum thabak khudingmak solve tawnaba hotnaba asini chungsen bisu makhutta juice ama paiduna taibangi manakta changlai chungsen bina sir juice taibangna tawriba mathaudu pukning changna tawri mamaidu amuk phong non khatuna yenglakpasu tawde chungsen bina sir taibangna kaidore chungsen bi tapna wa amta haijage ba yagadra
Taibangna ai khara chingani matha yam sare. Chungsenbi Taibangda warauna yengjarai matomta pendabasu pokjari mapuroiba ama oina magi matha sabadu fauba magi nupi ama oina hairakdaba amadi Taibangna mangonda khariba pallasi mahak sidokpa ngamdaba asina Taibangbu warauna yenglaga wakhalda khalai nupi aikhoise kayagi matik tonkraba ipuroiba leiraba fauba ipuroibagi minungsi fangdaba asina khwaidagi laibak thibi haibado oireko ai sarbu nungsi adubu aidi nupini karamna sarda aigi nungsiba se utkani aigi ahanba nungsi lambida khongfam soikhrabasu aibu sarna nungsi birakpa mikupto ai ngaige ko miyoiba aikhoi waraklaba matamda iranga marup oiba haibasi hauna sani nupi oibi khudingmak yum palaba matung mahaki mapuroibagi nungsi mityeng makhada leijarabada nupi adu thamoi pena chauthokpa phaujari adubu maraibak thirabi pikna ulen nanglabi chungsenbigi punsidi haujiksu mahaki awaba koktri awaba haibasi kanasu pamnade adubu punsigi tangkakta aigi matangna matamna laklabada khudingmak thengnaduna chatkhiba ngaktani mikup kharadi chungsenbisu Taibangna tawribadu warauna yenglamlaga tumduna leiriba sana matumbu ningthina phaiju supchinbiduna mahaksu hipthakre Taibangsu haujikta mamittu chungsenbida yenglai laptop tu amuk hangduna kaino khara amuk yengkhre chungsenbisu mamitti usinba yada Taibangda yenglai Taibangdu thabak singdu loisinduna mamai leithorakpada chungsenbi mamit uisinduna amuk tumsinakre Taibang haugatuna magi phamung tamna lai tumduna leiriba sana matumga chungsenbiga du yenglaga chungsenbi nang aibu warobra aigi fajadaba itausina nangbu hena wahanba haibada oire aisu khangi nang aibu soidana warauramgani haiba adubu aigi mamang thakki thodokna aigi tungi punsida thauna fudokpa ngamdaba thamoi pandaba oihalle haiba pumnamak oidunasu nang aibu ngaibiyu ko aigi thamoisiga wakhalsiga yasinnarakpa mikuptu fauba nang aibu ngaibiyu ko Taibang famungda kakhatuna tapna hipthakre mathangi ayukni chungsenbi ngasidi nganna hogatuna imungi thabaksing thoibi laktringai mahakna hana loisinabu honai asadi nongmata waisit wairam ama tawba yawbiba nate mabuksu atombida atombi sengna phatte Taibangsu ngasidi nganna hogatuna mangolda famduna khabar pari chungsenbisu ayuki korauhanba ipa ibungobu khurumjaba loiraduna changlai Taibang mamai leithorakpada chungsenbi lai khuramba loiduna changlakpadu mapa chanana hek ure maitai nupi amagi chap chaba phajaba haibadu asi oira male amukta asumna uge fangdaba mau amagi chap chaba phajabadu Taibang mifam hongda yengli ingna sumhatpa maithongduda yaksin taisinbasu tawrude supna tangi mau amagi magul hapliba natongi angauba chandon machugi fi mapan asangbana mapan hatpa fi phanek sut fi dusu mau amagi isorda thogolor utliba haibadu oira male phanek pidon chinkhatuna koki sambunadu guppi hajakre karida haiduna phajaba saithagani khangde maithongi phajabadi lapna thamkhraga maitai ningol amagi mau amagi asengba masaktu asumna ningthi jaramgani Taibang ngasidi chungsenbibu urubada hakchang pumba isonta sonthabagum hakchangi indri pumba mathau tawdrabagum chap yungna chungsenbida yengduna lei chungsenbisu Taibangna adumna yenglakpaduda masadu kari asoiba yaurabano haiduna amukasu yengjari Taibangi mityenga chanana yengsinbadi ngamjade ikaina mamai nonthaduna changkhre Taibangi mityengsu hongani haiba kawba makhai chungsenbida tanaduna yengduna leihawi imungi miyoisingsu loina haugatnare Maimu tholakduna sofada Taibangi manakta famlai Maimuna isudi haugatkrabra Taibangna ngalida ngaktumjakisano Maimuna numitna nalaga tumba fatene isudu haudokpiro masaga fatabane Taibangna ngarang aying haugalaga ningai tawbada tumkhidabane Maimuna isuse haujikni maraiba fawa macha haibadu oire mahaki mafamda mamagi awatpadudi leitene isugidamak amadi
imung asigidama imau asina tawriba khudingmak nang khanguko achauba imaubu matam chupada nungsina luna tawbiyo mahakini haibada akhoi natana hanna yengbada kana leitre miyoiba aikhoise paisadi talaga fangbani adubu miyoiba ki minungsi haisidi phana talabasu fangloi taibang mapagi wadu tuminna tai maimuna mama leitabagi awaba pumba kauhanduna pigliba isu asibu mahakna kayagi mati nungsina luna tawbiriba masida sunate hanagiduga hayurabadi yum ase hojikna mauleiba imung male asumna imauna ayukki laidukka thabakadu ukhidaba kuirabani adubo imau asi lakpadagi pungon ole ayukta dhuk manam nungsiba lei manam nungsiba katuna isorda khuramliba ase isorbu khakningjabagi nate imungduda leiriba mipung khudingmak nungsiba hainam leinamna wakhal hakchang tikhat handuna numittugi thabak khudingmak mangol oiro haina pibani wakhal nungairabadi thabak khudingmak mangam sana chatuna mai pakpa oihalli amadi imung ase fajaba ohenbada chauna mateng panglibani leibak na saba ina kupa imungda phana leitrabasu piklaba mangolgi kachinda ayukki hei lei khara oirabasu isorda katliba ado imung ado lairaba nate imung adugi leiriba miyoi singdo wakhal ina khunba haurabani taibangna pabong maimuna aina khangi aigi ichadi wakhal ina khuli haiba migi minungsi khangliba ichana mi amagi thamoi sokpa thabak tawramloi haiba taibang mapagi wahaiduda khara khajik khautak jai sungsen bisu cha kap ani puduna thoglai sungsen bi cha du maimuda piduna pabung cha maimuna yare yare sungsen bina sar cha taibangna sida thamlamo maimu cha du thakladuna isudi haugatribreibema sungsen bina pabung asaina haugale lairik pa hawe kauthok charau haibra maimuna yare yare handakti lairik pabasu ningai ka tawba takhidre sungsen bina pabung ningai di tawdrabagumbane maimuna hoine hoine sungsen bi changkhige tawi amuk mamai leisilaktuna pabung kari injang thongjau haibage maimuna aidi thum morok se chaba yadrabanina champhutu khara hek phullo sungsen bina pabung champut khakla ataidi maimuna ataidi kari bu chagani nga kangbuduga yareda taibang nang hawaroi matagum ai pungni pa nang naba jatkani chakto nang haluko sungsen bina hoi sir sungsen bi nofet tawramlaga imungda changkhre chakhum changlaktuna sungsen bi chaktu chaphuda oina thangatli thoibi ngakna ibema kaidawre rice cooker si yadrabra sungsen bina ine yaye ada mabung chu champut ka chabaduda sida hena haugadana tawbane thoibina ibema haisu haibani imung ase hanaga hayurabadi hojik yam ole sungsen bina maulak labadi yumada afaba fataba tokhaina thamkhraga ahongba haibada masana lakba tabane ine thoibina chummi ahongba awonba se nangna afaba romda puraktuna machoi tariba inambemagi wakhalse nangna punsinba ngamnaba honau koibema sungsen bina hoine ado insangse ine sembiro thongbadi ai thongge thoibina hoi hoi ado karibu thongse haino sungsen bina ine kangsoi ama thongase aduga ngarang ine na leirakpa yongchak to singju suse aduga pabunggi su oinaba nga kharaga tawrase thoibina hoi hoi somdana jinglemba ngarangdagi pujagi mapadu khulladugi district hospital da pukhatluba adudagi mayumda hangani khangdaba makai puja mapa machagi damak chenbiri kari karamba anauba ithilno khangde puja mapagi manaktagi matha sana mapanda thoglai jinglemba puja tholakpa ubada changsilai kaidawre puja tapna dada baba si kuigadaba mandre jinglembana sida faroidaba oiradi private clinic mayam su leire aduda oina yenglase puja yenglusi haibagi pangal su thoktre
Makhutta paisa leidana mapabu afaba matik chaba doctor amada ningthina yenghaninglabasu lairabi oibana tumin nontaduna lei. Jinglembana aina sumaina koidana haibasi nang hangoibra. Puja tapna dada hangoibadi lapna thamkhraga ngasi dadana pangbiriba matengse ai karina laman singani khangdre. Jinglembana lamandi aina piro hairakami kutta nangna irai laina piba ngamgada posak toina thawgani. Puja mamittu jinglembada khangyeng yenglei. Jinglembana lao pabunggi anabase aina fanaba yengani. Lao doctor da refer tawbiro na hairase. Puja na dada Jinglemba Puja da haifet yenglamlaga mang thaduna changkhre. Puja changkhriba jinglembada mamit pirang ihona yengduna leihawi. Chungsen bisu somda sana matumgi school chatnaba haiduna dress loishinba loiraga masam hat piri. Sana matumna Miss papa da picnic chatse hayo. Chungsen bina haidune ichagi exam loiraga papa ga puna chatoine. Sana matumna Miss ID chocolate su chani ice cream su chani. Chungsen bina leibidoine. Tanja chana taibang Chungsen bida call tawrai. Chungsen bi ngakna sir kai leirage. Taibang na sana matumdo horen school halakpadu nang lobiruro. Horen Dr. Arundu check lakani hairakpani. Chungsen bina hoi sir. Taibang na sana di school chatriba natra. Chatri hello. Chungsen bi sana matumda phone do pirai. Sana matumna hello papa. Taibang na sana horen din ang lobudo miss lakani ko. Sana matumna papa nganna laktoiro. Taibang na hoy ne. Sana matum mapa na phone pairi haiba kawo makai. Chungsen bi da onsilaga miss horen nganna lao ko papa na loba halanganu ko. Chungsen bi nokfe tawna hoy laktoine break matamda laktoine. Taibang su call du thamdabi hainariba singdu tabada matomta noglai. Sana matumna miss phone se ai pupuda hairuge. Sana matum phone du Chungsen bida piramlaga sana matum ju senthokre. Chungsen bina sana ngai khuo nang tu siniye. Sana matumna tu biroina. Chungsen bi tanari sana matum su mapugi manakta changsinduna pauk tamli. Chungsen bi maithong du momo nokna magi phone du yenglakpada taibang paiduna leirammi. Chungsen bi ngakna hello sir aidi thamkhraboi khalure. Taibang tapna ai wangkhaida lawyer unaba chatli yaudore haige tawbane. Chungsen bi ingak ngakle ngasigi taibangi mawongdu tarang amada hoi hoi. Taibang su call thamkhre. Somdana jinglembana tawduna Pujagi mapabu private hospital amada puduna lakle. Pujaga makhoi ani changduna mapabu admit tawraba matung doctor gi treatment piba hawkhre. Somdana taibang su lawyer du unaramlaba matung Dr. Arun Bulauba hospital tamna lai. Taibang na changlakpada jinglembadu hidak iba chedu paiduna khongkap thuna thangduna chatkre. Taibang jinglembabu ukhigum ningsingduna lei. Ningsinglakle hawkhiba Chungsen biga makhoi anigi thaudokta Chungsen bigi damak ichang thawna lepkhiba misaktuni haiba taibang ngak yenglamlaga manungda changlai. Arun su file ama yengduna leirammi. Taibang na Dr. ayamukta changjarake. Arun na sir thajadana aishu laknaba tawringai sar lakpanabu hale. Taibang nokfe tawna changsilaktuna aina laklasu yaida doctor journey di kamai tawkhi doctor. Arun na adum nungaiki ado luhongbasu yahaudre ado madam gi haksangi fibam di kashu thoidokpa tawdabra. Taibang nokfe tawna ikaina hojikidi kashu thoidokpa tawdri. Arun na ho. Taibang na ado doctor wafam amata. Arun na kai matangi oirabana. Taibang sakfam khara lusinna aigi ichagi damak donor oikhiba misaktu doctor natana kanasu khangkhidabani. Ai fana kana luhonglaba matung fawbu thiki. Adubu ngasisu hojiksu fangbadi laitri. Arun ngakna kainu sir takpiru wafam sibu sarbu hojiksu donor se masa khangbidribra. Taibang na doctor aigi se serious ne ai hojiksu masa khangdri. Arun sor sangna hondoraktuna sir donor do aidi sar na hana khangbirabra haiduna leirabane.
Sarna khangde hairabanina donor do ai masak takjage. Donor do atei kanasu nate sargi madam dune. Taibang arunda hana yenglamba sakfamdagi amuka hena ngakpaga loinana yengduna laikre. Taibanggi mityengda wahang kaya amasu thoglai. Taibang masada charangnaba hena khangningba haibadu oirakle. Panthade ngakna hanglai. Madam haiba. Arunna, hoi sir. Taibang sauba pendabagi sakfamda Mirara. Arunna, Madam Mira nate sargi handak luhongkiba madam dune. Taibang Arungi wahaiduda asauba pendabagi sakfam adu angakpa sakfamda olakle. Mahakna khaluriba wakhalsiga khudingmak tayonaba haibadu oire. Mikmangda chungsenbi urakpagum tawrai. Machindasu tapna solai. Chungsenbi ne haiba. Arun Taibangi mawongduda ingak-ngakna yengi. Tapna, mani sir. Taibang famlambadagi fuk haugalai. Doktor, yum chanaba tause. Arunsu Taibangi mawongda ingak-ngakna. Hoi sir, chalase. Taibangsu panthade mang thaduna thokre. Khudakta gari kakhatuna Arunga makhoi ani yumda haitharakle. Gari tongliba adu Taibang yum yohaningbana masadu laitadre. Kamdauna chungsenbina oirambano. Kamdauna mahakna asukuiba matamsi khangdana lakpano haiduna matomta waraujabassu pokli. Aduga chungsenbinadi pumnamak ase khanglaga mangonda haidribagi maramsu masa mathanta wahang hangjarai. Chungsenbina waramgadaba mahakkidamak laklaga mahakna lapna inthokpiriba mahakki awaba Taibang haujikta thamoida chaina phaurakpagum tawrakli. Mitmangda mahakki momon nokpa minoktu urai. Minoktugi magul laikhalakpagumsu tawrai masada magul laikhalakpa khaknate pamujaba amasu faurai. Ngasidi wakhalna yabanara thamoina wakhal magi matungin wakhal adugi mateng pangliba Taibangi pungning wakhal anidu chungsenbi khaktamak khanduna laikre. Wakhal su ngasidi magi wakhal khalakpagum tawrai thamoidasu magidamak chaina phaurakli. Somdasu chungsenbi sanamatumbu schoolda lawba lakpada Miradu schoolgi gate mayada ngaiduna leirami. Chungsenbi tasengna Mira masak khangdabana hanna yenglamdabi changlaktuna principal da ngangnaraduna sanamatumbu lawduna tholakpada Mira ga thengnare. Mira angaubigum sanamatum ubada sensilai. Icha thoi mamagi sana. Sanamatumsu mamai thangatuna yenglakpada Mira oirambaduda ngakna mama